ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯒꯤ topic argument of indigenous people on World Indigenous Day ꯍꯥꯏꯕꯁꯤꯗꯅꯤ ꯃꯗꯨꯗꯤ ꯉꯁꯤꯁꯤ World Indigenous Day ꯇꯥꯕꯅꯤ ꯇꯣꯉꯥꯟꯕ ꯃꯁꯤꯒꯤ organization ꯑꯗꯨꯒ even Manipur University level ꯗ ꯀꯩꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯏ ꯑꯗꯨꯒ indigenous people ꯒꯤ ꯃꯇꯥꯡꯗ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯀꯔꯤꯁꯤꯡ ꯊꯝꯕꯤꯔꯛꯏ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯀꯔꯤꯁꯤꯡ ꯍꯥꯏꯕ ꯀꯥꯟꯗ ꯉꯁꯤ City Convention ꯗ ꯄꯥꯡꯊꯣꯛꯏꯕ ꯑꯗꯨꯒꯨꯝꯕ North East Indigenous People Forum ꯗ ꯄꯥꯡꯊꯣꯛꯏꯕ ꯑꯁꯤꯒꯨꯝꯕ ꯃꯤꯐꯝꯁꯤꯗ ꯊꯝꯕꯤꯔꯛꯄ ꯋꯥꯉꯥꯡꯂꯣꯏꯁꯤꯡ ꯊꯝꯕꯤꯔꯛꯄ ꯋꯥꯐꯝꯁꯤꯡꯁꯤ ꯃꯔꯨꯑꯣꯏꯅ indigenous people ꯁꯤꯡꯁꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯁꯤ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯜꯍꯧꯗ꯭ꯔꯕꯗꯤ 2023 ꯒꯤ 3rd May ꯗ ꯊꯣꯛꯂꯛꯄ ꯑꯗꯨꯒꯨꯝꯕ ꯏꯔꯥꯡꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯏꯔꯥꯡꯁꯤꯡ ꯀꯔꯤꯁꯤꯡ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯀꯔꯤꯁꯤꯡ ꯋꯥꯐꯝꯁꯤꯡ ꯌꯥꯎꯔꯤ ꯑꯗꯨꯒ MU ꯗꯒꯤ ꯊꯣꯛꯂꯛꯄ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯒꯤ ꯊꯧꯔꯝꯗ ꯊꯣꯛꯂꯛꯄ ꯈꯣꯟꯖꯦꯜꯁꯤ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔꯅ ꯊꯝꯕꯤꯔꯛꯄꯗ ꯃꯔꯨꯑꯣꯏꯅ ꯃꯇꯝ ꯑꯃ ꯍꯥꯏꯕ ꯇꯥꯏ ꯕ꯭ꯔꯤꯇꯤꯁꯅ ꯏꯟꯗꯤꯌꯥ ꯊꯥꯗꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯇꯝ ꯑꯃꯒꯤ ꯃꯃꯥꯡꯗꯗꯤ ꯂꯩꯔꯝꯕ ꯃꯗꯨꯒꯤ ꯔꯦꯀꯣꯔꯗ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤ ꯔꯦꯀꯣꯔꯗꯁꯤꯡꯗ ꯃꯩꯇꯩ ꯍꯥꯏꯕꯁꯤꯁꯨ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯀꯦꯇꯦꯒꯣꯔꯤꯗ ꯊꯝꯃꯝꯕꯒꯤ ꯀꯔꯤ ꯋꯥꯐꯝꯁꯤꯡ ꯄꯜꯂꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯇꯁꯦꯡꯅ ꯄꯣꯁ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯐꯪꯉ ꯃꯇꯨꯡꯗ ꯄꯥꯡꯊꯣꯛꯂꯛꯄ ꯑꯗꯨꯒꯨꯝꯕ ꯁꯦꯟꯁꯁꯇꯗꯤ ꯄꯜꯂꯛꯄꯒꯤ ꯀꯔꯤꯒꯤ ꯋꯥꯐꯝꯁꯤꯡ ꯀꯔꯤꯁꯤꯡ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯀꯔꯤꯁꯤꯡ ꯋꯥꯐꯝꯁꯤꯡ ꯄꯜꯂꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯔꯨꯑꯣꯏꯅ ꯉꯁꯤꯒꯤ World Indigenous Day ꯁꯤꯗꯩꯗ ꯃꯅꯤꯄꯨꯔꯒꯤ ꯀꯟꯇꯦꯛꯁꯇ ꯄꯨꯁꯤꯜꯂꯛꯄ ꯀꯥꯟꯗ ꯃꯅꯤꯄꯨꯔꯁꯦ ꯃꯔꯨꯑꯣꯏꯅ ꯌꯦꯜꯂꯣ ꯐꯨꯔꯨꯞ ꯃꯌꯥꯝꯅ ꯈꯨꯟꯗꯥꯕ ꯃꯐꯝꯅꯤ ꯍꯥꯏꯅꯕ ꯇꯧꯕꯇꯕꯨ indigenous people ꯍꯥꯏꯕꯁꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯁꯤꯒꯤ argument ꯑꯃꯗꯤ ꯑꯗꯨꯝ ꯊꯣꯛꯏ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯅ ꯏꯔꯥꯡꯁꯤꯒꯤ ꯀꯔꯤꯒꯤ ꯃꯔꯛꯁꯤꯗꯁꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ indigenous people ꯑꯣꯏꯗꯦ ꯃꯔꯨꯑꯣꯏꯅ all new ꯀ ꯍꯥꯏꯕꯁꯤꯡ ꯀꯔꯤꯁꯤꯡ ꯋꯥꯐꯝꯁꯤꯡ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯀꯟꯇꯦꯛꯁ ꯌꯦꯡꯕ ꯀꯥꯟꯗ argument of indigenous people ꯁꯤ ꯀꯔꯥꯏꯅ ꯁꯛ ꯇꯥꯛꯇꯣꯔꯤ indigenous people ꯍꯦꯛ ꯄꯜꯂꯛꯄ ꯀꯥꯟꯗ ꯌꯥꯁꯤꯟꯅꯗꯕꯁꯤꯡ ꯀꯔꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯅꯪ ꯑꯣꯏꯗꯦ ꯍꯥꯏꯕꯒꯤ ꯗꯤꯕꯤꯖꯟ ꯑꯃ ꯂꯩꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅꯖꯅꯕ ꯇꯟꯖꯥꯅꯤ ꯂꯣꯏꯅ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯁꯔꯆꯟꯗ ꯁ꯭ꯔꯃꯟ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯃꯅꯨꯡꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯗ ꯈꯟꯅꯅꯕ ꯂꯦꯡꯖꯤꯟꯕꯤꯔꯤꯕ ꯒꯦꯁꯁꯤꯡꯗꯤ ꯑꯩꯒꯤ ꯏꯊꯪ ꯊꯪꯅ ꯐꯝꯕꯤꯔꯤꯕꯁꯤ ꯄ꯭ꯔꯗꯤꯄꯥꯖꯣꯛꯕꯝ ꯏꯗꯤꯇꯔ IRAPꯅꯤ ꯏꯍꯥꯟ ꯇꯥꯎꯟ ꯄ꯭ꯔꯣꯇꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯇꯥꯎꯟ ꯄ꯭ꯔꯣꯇꯤꯛꯀꯤ ꯑꯣꯏꯗ ꯑꯩꯅ ꯌꯦꯠꯇ ꯊꯪꯅ ꯐꯝꯕꯤꯖꯔꯤꯕꯁꯤ ꯗꯥꯛꯇꯔ ꯆꯤꯡꯂꯦꯟ ꯃꯩꯁꯅꯥꯝ ꯄ꯭ꯔꯣꯐꯦꯁꯔ ꯏꯀꯣꯅꯣꯃꯤꯛꯁ ꯗꯤꯄꯥꯔꯠꯃꯦꯟ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯅꯤ ꯑꯣꯖꯥ ꯆꯤꯡꯂꯦꯟꯕꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯣꯖꯥ ꯆꯤꯡꯂꯦꯟ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯦꯜ ꯅꯠꯇꯦ ꯑꯣꯖꯥ ꯁꯣꯔꯤ ओपनिंग रिमार्क्स argument of indigenous people हाइबदि अखोइ दुम लेरी येलो फुरुप ओइदि हाइबि वाफमसिंग करिसिंग अदुग हंतकि इरांग सि येंगांदा हाना लेजरखबा कोना लाकपा नौमा लाकपा मरोइना कुकी की कम्युनिटी सिंग करिसिंग वाफम पंदब नते मणिपुर की अमुक येंगप कांदा indigenous people हाइबा कांदा फुरुप मनुंगदि फुरुप ने दुम हाइदि हाइबा बट वाखलोन से इमान मानदब हाइबा ताइ लमदम सिगी idea of Manipur हाइरप कांदा idea of Manipur न कोन पुसंजरसु argument of indigenous people in कोई over the context of Manipur अदुग ngasi World Indigenous Day kamai ubication ozai mi yengde oi कोई indigenous हाइबा सिगी वाफम सिदेदा कोई इंडिया की लेंगा की ओइना मागी संविधान दा अदुग मागी ऑफिशियल ओइबा मोंगा कोई मदुगी डिफाइन तो लेत्रगसु लोइना यूनाइटेड नेशंस दा कोई इंडिया की मिमसिंगना मकोइदा पीरिबा indigenous people की मागी असेंग बचप चाबा definition दु इंडिया की सिदे कोई define तौदे हाबगी वफम मयाम सु लैको हाय मदाइ दुना कोई वफम म थमगा अदुगा मरक सिदा मगा मु आइजनि मामना कोई international labor organization ILO ना okay international labor organization मणिपुर यूनिवर्सिटी दा मोइने सिनबा indigenous people सिंगी प्रोग्राम अमा तौखिबा हाय सिदगिना मदु कोविड ममांगुम ओरम मदो माले मतमदा कोई मेटिंग सिंगसी indigenous नती है ना कोई यहन की टेप okay delegate सिंगसे okay हाइदी इंडिया दा मोइना उरिबा indigenous people मकोई की मियंग दगी हाइता है उरिबा सिदी मरु न कोई की ट्राइबल सिंगसी बुने न लौबा हाय मदवाइ दुदा अदुना अदुबु ओवरऑल कोई की मागी ऑफिशियल ओइबा नतर इंडियन कॉन्स्टिट्यूशन ददी मदुगी डिफिनिशन दु जतन पीदे ओजाम तंग हनबिते यामरो पार्ट ने इंटरनेशनल लेबर ऑर्गेनाइजेशन ना इंडिजिनस डे पीपल ऑब्जेक्ट तोबु कांदा कराइदा पांगतोपुनो जा हाइदी मकोगी मगी स्पॉन्सर प्रोजेक्ट को ओरम निन खले पांगतोपुना कोगी मणिपुर यूनिवर्सिटी दा कोगी डिस्कशन नमा 19 क्या नो मतम दा कोई अदुदी हौसु दुम तौरसु दुम तौगिनी सिगी सिदैदा सो बट इंटरनेशनल लेबर लोगी ऑफिशियली कोगी कैन सिददी मरोइना
ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯎꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡ ꯑꯗꯨꯒ ꯑꯗꯤꯕꯥꯁꯤ ꯀꯩ ꯂꯩꯔꯤꯗꯅꯀꯣ Yes. ꯃꯁꯤ ꯑꯣꯏꯅ ꯑꯗꯨꯝ ꯎꯖꯕ ꯍꯣꯏ ꯑꯗꯨꯅ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅꯗꯤ ꯃꯁꯤ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯗꯦꯕ ꯑꯩꯈꯣꯏꯗꯗꯤ ꯍꯥꯏꯅꯔꯤꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ सिटीजन है लोरे वंस अखोई कॉन्स्टिट्यूशन लाक्रगदी सिटीजन खुदिमक्सी इक्वल राइट्स ले नत्रको ओके अदुना सिटीजन नटपा नतबा हाइबदुन मुक तोंगानग्रे समना कोना संगपा हाना संगपा हाइदिदसु मदु अखोगी मागी आइनगी लेरिबदुगी मतुगिना मदु अखोगी आइना यारबा अखोगी लेबाक्सिगी नगरिक अमोरबा सिटीजन अमोरबा अदुरगदी चमनबा मौंदा हक लेबा से समना द खो एनआरजी सी तोंगान तोंगान खाइदु या पोंदे नत्रा सिटीजन एनीवे स्टेट अखोगी रिजर्वेशन की वाफोम दिलेको ST की OBC की जनरल की अदुम तो आंजब अमन अदुना अइना थमनिंगी बा हानबगी ओइना थमनिंगी जददी कोई येलो फ्रूट हाइबसिमदी कोई ओइना कोई लिसांग सिन सिजनरपा लाइक तक सिनर वाफोम मने नत्रा येलो फ्रूट कोई स्टेट लेजरपा हाइसिना कोई नि मदुगा कोई इंडिजिनस पीपल्स गा हाइपेट वन तो मानबनिना कोई लौजबने ओके हाइदि सिदा कोई सिदा खुंदा जरागा कोई लाक्चरबा अदुबा मसिदगे कोई हिंजरपा चाउजरपा पोक्चरपा हाइबा अदुनेबा कोइ धारिस अदुना सिना मदाइदनि खोइना मसागी इंडिजिनस पीपल की मागी सिगी निमिट लापे स्टेदा मसागी कोइ मागी सिग्निफिकेंस रिलेवेंसी लेर अदुगा अमुकसु मणिपुर याम हेना कोइ रिलेवेंट मु ओइरेसिना क्राइदे ओइरकेबो याम नंगलिंगे मतमदि ओइरमदबसे हुजाम ओइरेसि करिनोदा कोइ मणिपुर हानदगी खुंदारगा लेजरपा मागी प्रूफ सिंजिदा चौबा अकोगी यामना साथीबा कोई माइकई मरीदगी लंदारपगी पोट अमा लेयेबा हाय जामने इलीगल इमिग्रेंट्स मैम अदगी मुक सोमला कदर मुक तौरे मनुंग सिदसु मुक कमाय तौरे लीगल ओइबा माइग्रेंट सिंजिजु प्रॉब्लम लै हायदना ngасagi koi ILP satnari ne natra ko even mapan gi wadu to khadna manung gi dagi sid bokta koi changil aga leptar changil aga di samna da delhi gi koi gi atek pobodi manipur gi apum mane hena hawi hadna ngasai chang ki ba amta thokidra ga di adu su problem ni da hadi missing yam jada mafam sid di aduna inner line permit haina koina manipur da achauba miyam gi huga loina madu toroktana madu da pirakhidna madu da chanaba hogrisi mapum da koi sin manung gi ne ana manung gi inner line permit tawra phokta akogi changpajidi ngasagi changthok chani jidi dum leptan dum tawnaba masidi kai humatam su sakhotpagi madugi lambier dudadi masi changthok chani ni mathau tarpagi pot dum leibani na kai tawre hojik su ngasagi inner line permit manipur da issue tawgiba masing si ai yam toi toi ni su da su dum haijai 1 million gi mathak da oire haiji hai Manipur lenga ke official 10 lakhs mathakta leire habani 1 million Manipur gi missing thi kya no koi dum khange dana ko aduna sumai taw dana koi gi manung amusung mapan gi oiba sumba koi gi pressure myam leba adu sing mark da ngarang nan koi gi indigenous people ne han masan su claim tawjari ba adu identity politics de khulai pai dana masagi lisang sina decade long koi gi yau to iba yamna sakti su leba Nagaland makta da makogi Naga Student Federation na kari hain throke bo akogi Nagaland sa masi akogi mito ki puta ta gi dana mamda makta da koi sa akoi tu batare haidra moisi warning ma tawre hai hari si akogi lenga magi lenga na adi magi sangvidhana adi tomam toan makoi da akogi protection me ampiri ne adu bokta ngasagi lusele ibana akogi moi da kai tu ke da len de ayam no moi khuta leiba aduga ngasagi pukli ga mari leina ba hai tare na ko pukka mari leina chakau mari leina ba sigi laloliti kabar gi thabak sidi loina baksi akogi nan naga singi khuta loi le district ko dimuta district hanadi Dimapur Kohima makok chung hairame ba hausiti lemori ba district sing to loina tawgena sandu kidna hausi moi kari harge bo koi ILPC strict enforcement natana di koi lambi le ka dong mandi haibigi wapam state moi je pudore ba aduna ina sigi yamna maroi ba significant yamna oiba adunga numit state ina Manipur gi market gi ina thamjani basi hausi je koi lairiba hanagi yellow fruit sing sida magi lairiba existence hai tare magi hingbagi sigi state crisis sama ama lairi se masigi akogi issues mayam si khanabagi akogi mathau matarpa aduna madagi mathau tarpanina madai du akogi sigi misima ai amro ena I Manipur context thamjage adu atai makha du ai makha mathangi round lakse Thank you so much for first round tangwade aina lakse da tawang segi argument of indigenous people on World Indigenous Day ki opening remarks ma tambi be ani adding from my side now maroina international labor organization adu mu pangthok kiba thauramama adu su World Indigenous Day ka madil pangthok matamda adu I doing kan bada objection rejection ki wafam natabada tribal natragati tribal ki community natragati haibagi wakhal lon tu da oram do male maitai as a whole indigenous people ki
indigenous people recognize to the wapam duma tamo moi context ma moi criteria am so de ngone khali tamo adoi gi potuma adoi do mieng thambiro aduga maruina oja chinglen thambira ko se constitution gi mamang la lairamba shaklon duna ama constitution lakha matung tadi citizen haiba wai sina final word haiba tai ai lamdam sigi mini haiba gi sak tak chanaba masak khangbagi phibam do citizen sida lakhi bi wari ni aduga kari gumba kana tamo yellow haiba indigenous haiba gi swai gi ledi ba terminology si kamai ubi Manipur gi oina context yang bakanda di indigenous as a whole indigenous people chi kari dong haiba simo argument am dum leibani na tamo please take your time tam si tasin harigde ko amna contentious we issue hai tare indigenous has kana hai dor hai kan staba adana ko ta geda khoi gi ma gi tholok bu ji khoi gi European mem sa dor kan sida ha na gi lejaram kang bu sene indigenous ha hai chape mu chakhiba natra gi kana ha na lakpono hai kan sida kharab di halangoni edu su bulap na migration history sida ri khoi home the loy origin dominate heavy possible out of Africa theory gan lejer ko indigenous hai kan sida defined over the labor is kene yo hoi kamai don indigenous defined to no hai country to country adno country to country kene asia gi the asian context the kamai na to de hai kan su eta mis community to am leidna ad lei kan sida kamai to the indigenous is defined to no some hai kan ja nomadic or indigenous idea hai bra ko just lei kam wo lamne ta yaw loi ba kam ko just lei mo indigenous idea ta hai do ra ka he pose si pose am ka ne de ya do na mo Africa da hai kan sida Africa da mo gi gonna so a non-dominant community in a state. CC indigenous and when a ring more. I did Africa the Swahili and Kambuna, Panmari Baxida, Atopa language, Kamu, Ping Lake, and with the indigenous and high. Although India doesn't recognize the indigenous, everybody is indigenous. Indigenous says he, Hector Rukan, my implications again, I consider Aryan Mams Kon Lakuni, at hand the German indigenous, having one lak was at Mohi, Manuk problems later. Other sea posse, Yamakitang Hena. Gano to bhai tar kitang contentious hoba adra kamai ta gida khoi to do sia ba hai tare kaino ra khoi gi industrialized society la kan sida khoi rights mem tanar kan human rights ki khoi universal declaration of human rights like human rights 948 world law kan sida la kan sida human rights ki charter yaw mem si loina mak industrialized society gi right to form trade union se ja khoi na kan sida khoi tribal community the trade union ga Manipur hoire lo mi the trade union ga hisra ata thok to ko ata ne basam hoi ga kana sada European society the industrial worker me amle ko the trade union form to wa siman da galeri so the right to work guys with a quit thok phang khot bai si lo mi mar da thok phang bai si ko ati so service sector sang kan se thok phang bai si le ko le ja kan sa ko hai ai hai je ne khoi gi define to kan sada khoi ubi da ba kam ko le re basam ai da barabar ubi da bhai da su mu da to kan se da khoi gi rights me am si UN gi define to kan su right as kan hai kan se mi on ko to bai kan se da atopa kam mu ne sungu ura ba kam le re samai kan re den me an mu right is kan hai kan se da isung ayo de ba right to from trade union the right to work and the right to life kan to me adu kam on bisau jare aduna se is da me an ye la kan si ye to kan indigenous people gi movement hor kan se da mu na mu for me am su recognize to why that so na Kangdu Oma, Sumu, we don't live Kambu, Moin to get up, Moina Hingeriba lifestyle, or the Moy worldview, say Kenaba, Moina to make Kanzaba, Lankan Zomam, see, we Sumu, we don't hide in the stress society, not undrip anyway, in 2007, United Nations Rights, Declaration of Rights of the Indigenous, Declaration go. Declaration, the Covenant can declaration to Magi, Open to have the Lord in the day, other human rights is wrong, declaration is over. UN declaration ga. Covenant ka mo kenable na ay na treaty so ito busga declaration kenebe declaration di si to morally obliged to ka have mo ne undrip so ne akoi human rights charter to paina enforce to yada ba adoga ti to hum thwedo haido hadida indigenous people gi sida unka su chen is na koi customary law si practice to do ne koi is mai chanar mi akoi chadme ubidre ha kan sida chanar mi jo kari no ha jo hangde yada posam lakwa hedi aina akoi is ready child labor is under me, child marriage is under me, slavery is under me. I can say, Yaki Droy, I human rights in a Sumam Yadi Hagana, Undripki Gamu, a traditional society had done. Indigenous community, who is under me. CI, who me see poor from happy. I mind later me heron. I later have the head hunting, Yaga Hermine.
ꯁꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯏꯟꯗꯤꯖꯤꯅꯁ ꯄ꯭ꯔꯦꯛꯇꯤꯁꯅꯦꯅ ꯌꯥꯍꯟꯈꯤꯗꯣꯏꯔꯥ ꯍꯥꯏꯕꯁꯤꯗꯁꯨ ꯗꯤꯕꯦꯠ ꯆꯥꯎꯅ ꯇꯧꯋꯦꯕ ICC ꯗꯤꯕꯦꯠꯁꯦ ꯑꯩꯁꯨ ꯑꯩꯉꯣꯟꯗꯁꯨ 2007ꯒꯤ ꯇꯧꯀꯥꯟꯁꯤꯗ ꯑꯩꯉꯣꯟꯗꯁꯨ ꯕꯦꯡꯀꯣꯛꯇꯒꯤ ꯅꯦꯅꯕꯒ ꯌꯥꯎꯔꯤ ꯑꯗꯩꯗ ꯀꯩꯅꯣꯁꯤꯗ ꯃꯣꯏꯅ ꯑꯗꯩꯗꯅꯤ ꯊꯣꯛꯂꯛꯏꯁꯦ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯖꯁ ꯈꯣꯒꯦꯟ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯝꯇꯔꯤ ꯅꯣꯔꯝꯁ ꯈꯔ ꯊꯝꯗ ꯌꯥꯔꯣꯏ ꯀꯁꯇꯃꯔꯤ ꯂꯣ ꯑꯣꯏꯖꯔꯒꯁꯨ ꯁꯨꯡꯆꯪ ꯆꯪ ꯌꯥꯔꯣꯏꯗꯕ ꯖꯒꯥ ꯈꯔ ꯊꯝꯗ ꯌꯥꯔꯣꯏꯅꯕ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯑꯉꯥꯡ ꯁ꯭ꯂꯦꯕꯔꯤ ꯌꯥꯔꯝꯃꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯗꯤ ꯌꯥꯔꯔꯣꯏ ꯄꯥꯏꯔꯦꯁꯤ ꯑꯩꯈꯣꯏ ꯃꯤꯉꯣꯟꯗ ꯄꯣꯠ ꯃꯣꯠꯂ ꯆꯥꯕꯁꯨ ꯑꯩꯈꯣꯏꯗꯤ ꯆꯠꯅꯕꯤꯅꯤ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯗꯨ ꯌꯥꯔꯣꯏ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯄꯦꯔꯦꯝꯇꯔꯤ ꯅꯣꯔꯝꯁꯨ ꯁꯦꯝꯗ ꯌꯥꯔꯣꯏ ꯀꯁꯇꯃꯔꯤ ꯂꯣꯅꯦ ꯂꯣꯏ ꯂꯩꯔꯝ ꯆꯠꯅꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯕ ꯄꯣꯠꯁꯤ ꯁꯤꯅ ꯑꯩꯅ ꯄꯨꯊꯣꯛꯆꯔꯤꯁꯤ ꯑꯇꯩ ꯅꯠꯇꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯨꯕ ꯖꯒꯥꯁꯨ ꯌꯥꯎꯔꯤꯕ ꯁꯨꯝ ꯏꯟꯗꯤꯖꯤꯅꯁ ꯍꯥꯏ ꯀꯥꯟꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯂꯩꯔꯦ ꯑꯗ ꯏꯟꯗꯤꯖꯤꯅꯁ ꯄ꯭ꯔꯦꯛꯇꯤꯁꯁꯤꯗ ꯀꯔꯝ ꯆꯠꯅ ꯌꯥꯍꯟꯗꯣꯏꯅꯣ ꯍꯥꯏꯗꯤ ꯌꯥꯔꯦ ꯑꯩꯈꯣꯏ ꯊꯥꯏꯅ ꯆꯠꯅꯔꯝꯃꯦ ꯂꯣꯏ ꯌꯥꯗꯣꯏꯔꯥ ꯀꯥꯏꯁꯤꯗꯁꯨ ꯌꯥꯔꯣꯏꯗꯕ ꯄꯣꯠꯁꯨ ꯌꯥꯎꯔꯤꯅ ꯁꯤꯒꯤꯁꯤꯗ ꯃꯌꯥꯝ ꯚꯥꯞ ꯇꯥꯃꯤꯟꯅ ꯑꯃ ꯆꯪꯕ ꯑꯗꯨꯒ ꯏꯟꯗꯤꯖꯤꯅꯁ ꯍꯥꯏ ꯀꯥꯟꯁꯤꯗꯁꯨ ꯑꯩꯈꯣꯏ ꯈꯤꯇꯪꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯀꯩꯅꯣꯁꯤ ꯈꯤꯇꯪꯁꯨ ꯃꯌꯥꯝꯁꯤ ꯃꯥꯏꯒ꯭ꯔꯦꯁꯟ ꯍꯤꯁꯇ꯭ꯔꯤ ꯂꯣꯏꯅ ꯇꯧꯃꯤꯟꯅꯩ ꯍꯥꯏꯕꯁꯤꯃ ꯂꯣꯏ ꯈꯪꯅ ꯉꯥꯛꯇꯅꯤꯀꯣ ꯂꯣꯏꯅꯃꯛ ꯃꯐꯝ ꯑꯩꯈꯣꯏ ꯇꯥꯔꯝꯕꯗ ꯑꯩꯈꯣꯏ ꯑꯦꯅꯤ ꯄ꯭ꯂꯦꯁꯇ ꯑꯩꯈꯣꯏꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯔꯦꯚꯣꯂꯨꯁꯟ ꯂꯥꯛꯀꯥꯟꯁꯤꯗ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯃꯌꯥꯝꯁꯤꯗ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯦꯁꯟ ꯁꯦꯟꯇꯔ ꯑꯣꯜꯂꯀꯥꯟꯁꯤꯗ ꯆꯪꯁꯤꯜꯂꯛꯄꯒꯤ ꯄꯣꯠꯁꯤ ꯃꯥꯏꯒ꯭ꯔꯦꯁꯟ ꯂꯩꯔꯝꯃꯦ ꯍꯥꯏꯕꯅꯤꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯁꯤ ꯑꯦꯗꯖꯁ ꯇꯧꯅꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯉꯁꯥꯏꯒꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯁ꯭ꯃꯣꯜ ꯀꯝꯃꯨꯅꯤꯇꯤꯁ ꯃꯆꯥ ꯀꯜꯆꯔ ꯃꯆꯥ ꯂꯩꯔꯝ ꯃꯌꯥꯝꯁꯤꯅ ꯀꯃꯥꯏꯅ ꯇꯧꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯗꯣꯏꯅꯣ ꯄ꯭ꯔꯣꯇꯦꯛ ꯇꯧꯗ꯭ꯔꯁꯨ ꯌꯥꯄꯣꯟꯇꯦ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯃꯌꯥꯝꯁꯨ ꯃꯥꯡꯍꯟꯕ ꯌꯥꯄꯣꯟꯇꯦ ꯑꯗꯨꯒ ꯃꯥꯏꯒ꯭ꯔꯦꯁꯟꯁꯤꯁꯨ ꯀꯃꯥꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯣꯏꯅꯣ ꯇꯧꯀꯥꯟꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜ ꯍꯤꯁꯇ꯭ꯔꯤꯗ ꯁꯤꯒꯤ ꯃꯥꯏꯒ꯭ꯔꯦꯁꯟ ꯍꯤꯁꯇ꯭ꯔꯤ ꯑꯗꯨꯝ ꯂꯥꯛꯆꯕ ꯄꯣꯠ ꯈꯣꯡꯆꯠ ꯁꯨꯝ ꯂꯥꯛꯆꯕ ꯄꯣꯠꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯔꯦꯒꯨꯂꯦꯠ ꯇꯧꯗ ꯌꯥꯔꯣꯏ ꯍꯥꯏꯕ ꯄꯣꯠꯁꯤꯃ ꯈꯤꯇꯪ ꯃꯨꯟꯅ ꯈꯪꯃꯤꯟꯅꯕ ꯑꯃ ꯇꯥꯕ ꯀꯩꯅꯣ ꯔꯦꯒꯨꯂꯦꯠ ꯇꯧꯗ꯭ꯔꯒꯗꯤ ꯍꯥꯟꯅ ꯂꯩꯖꯕ ꯄꯣꯄꯨꯂꯦꯁꯟ ꯃꯈꯥ ꯑꯣꯟꯊꯣꯛꯄꯤꯕ ꯄꯣꯠꯁꯤ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯑꯦꯅ ꯑꯩꯈꯣꯏꯅ ꯎ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁ ꯃꯛꯇꯁꯨ ꯇ꯭ꯔꯤꯄꯨꯔꯥ ꯊꯣꯛꯏ ꯑꯁꯥꯝꯗꯁꯨ ꯍꯧꯖꯤꯛ ꯊꯣꯛꯑꯦꯅ ꯅꯨꯡꯁꯥ ꯊꯤꯅꯔꯤ ꯃꯅꯤꯄꯨꯔꯁꯨ ꯊꯣꯛꯂꯛꯑꯅꯤ ꯅꯨꯡꯁꯥ ꯊꯤꯅꯔꯤ ꯁꯤ ꯃꯌꯥꯝ ꯊꯣꯛꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯈꯤꯇꯪ ꯆꯦꯛꯁꯤꯟꯗꯕꯁꯨ ꯌꯥꯔꯣꯏꯕ ꯑꯗꯨ ꯅꯥꯔꯤ ꯔꯣꯁꯝꯖꯤ ꯍꯣꯏꯅ ꯏ ꯀꯥꯟꯁꯤꯗ ꯃꯥꯅ ꯏꯝꯄꯦꯔꯤꯌꯦꯜ ꯐ꯭ꯔꯟꯇꯤꯌꯔ ꯍꯥꯏꯅ ꯅꯣꯔꯠ ꯏꯁꯀꯤ ꯃꯔꯝꯗ ꯃꯥꯅ ꯏꯕ ꯂꯥꯏꯔꯤꯛ ꯏꯟꯆꯥꯟꯇꯦꯠ ꯐ꯭ꯔꯟꯇꯤꯌꯔ ꯍꯥꯏꯕ ꯑꯃ ꯑꯗꯩ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯝꯄꯦꯔꯤꯌꯦꯜ ꯐ꯭ꯔꯟꯇꯤꯌꯔ ꯑꯃ ꯂꯥꯏꯔꯤꯛ ꯑꯅꯤ ꯃꯥ ꯏꯔꯝꯕ ꯑꯗꯨꯗ ꯏꯝꯄꯦꯔꯤꯌꯦꯜ ꯐ꯭ꯔꯟꯇꯤꯌꯔ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯃꯥꯏꯒ꯭ꯔꯦꯁꯟꯁꯤꯗ ꯊꯣꯛꯇ ꯌꯥꯔꯣꯏꯗꯕ ꯄꯣꯠꯅꯤ ꯑꯗꯨꯏꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯣꯜ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯁꯤꯗꯗꯤ ꯃꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯑꯣꯔꯒꯥꯅꯤꯖꯝꯁꯤꯅ ꯑꯦꯕꯖꯣꯔꯕ ꯇꯧꯉꯝꯗꯧꯕ ꯃꯉꯣꯟꯗ ꯇꯞ ꯆꯪꯖꯈꯤꯕꯗꯤ ꯀꯥꯏꯗꯦ ꯑꯗꯨꯒ ꯑꯗꯨ ꯍꯨꯞꯆꯜꯂꯒ ꯂꯥꯛꯀꯥꯟꯁꯤꯗꯗꯤ ꯀꯩꯅꯣꯁꯤ ꯃꯈꯥ ꯑꯣꯟꯗꯧꯕ ꯄꯣꯠ ꯂꯥꯛꯄꯅꯤꯅ ꯁꯤꯗ ꯃꯣꯏ ꯁꯥꯎꯔꯤꯗꯨ ꯆꯨꯝꯃꯤ ꯍꯥꯏꯕ ꯃꯉꯣꯟꯗ ꯃꯥꯁꯨ ꯑꯗꯨꯝ ꯈꯤꯇꯪ ꯂꯤꯅꯦꯟ ꯑꯣꯏꯅ ꯑꯗꯨꯒ ꯑꯦꯝꯄꯊꯤ ꯌꯥꯎꯅ ꯏꯔꯝꯃꯦꯕ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁꯇ ꯀꯝꯃꯨꯅꯤꯇꯤ ꯃꯆꯥꯁꯤꯅ ꯃꯤꯇꯣꯞ ꯆꯪꯉꯛꯄꯗ ꯀꯤꯔꯤꯁꯤ ꯀꯩꯗꯧꯕꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯀꯤꯐꯝ ꯊꯣꯛꯏ ꯑꯗꯣ ꯇꯞ ꯆꯪꯗꯅ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯒ꯭ꯔꯦꯁꯟꯁꯤꯗ ꯂꯥꯛꯃꯤꯟꯅꯔꯒ ꯁꯨꯝ ꯏꯟꯗꯤꯖꯤꯅꯁ ꯍꯥꯏꯁꯤꯔ ꯑꯩꯈꯣꯏ ꯃꯤꯅꯤꯡꯁꯤ ꯃꯐꯝꯗꯨꯒꯤ ꯍꯥꯏꯕ ꯑꯣꯏꯔꯒꯗꯤ ꯑꯥꯗꯩ ꯂꯥꯛꯑꯒꯁꯨ ꯃꯐꯝꯗꯨꯒꯤ ꯃꯤ ꯑꯣꯟꯈꯤꯕ ꯌꯥꯝ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯃꯤꯟꯅꯕꯁꯨ ꯑꯗꯨꯝ ꯌꯥꯏ ꯌꯥꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯗꯧꯕ ꯑꯩꯈꯣꯏꯗ ꯑꯦꯕꯖꯣꯔꯞꯁꯟ ꯀꯦꯄꯥꯁꯤꯇꯤꯁꯤ ꯈꯔ ꯌꯦꯡꯕꯤꯕ ꯃꯥꯏ ꯁꯣꯁꯤꯌꯦꯜ ꯑꯣꯔꯒꯥꯅꯤꯖꯝꯗꯨ ꯃꯈꯥ ꯑꯣꯟꯊꯣꯛꯇꯣꯏꯅꯕ ꯍꯥꯟꯅ ꯃꯥꯏ ꯂꯩꯖꯔꯤꯕ ꯆꯠꯅꯕꯤꯗ ꯁꯨꯝ ꯇꯝ ꯃꯤ ꯆꯪꯁꯤꯜꯂꯒ ꯆꯥꯎꯊꯣꯛꯃꯤꯟꯅꯔꯛꯄꯗꯒꯤꯁꯨ ꯀꯥꯏꯗꯦꯕ ꯑꯗꯨꯒ ꯂꯥꯛꯏ ꯀꯥꯡꯕꯨꯗꯨꯅ ꯃꯈꯥ ꯑꯣꯟꯊꯣꯛꯄꯤꯒꯦ ꯇꯧꯔꯀꯥꯟꯁꯤꯗꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯏꯅ ꯁꯤ ꯄꯣꯠꯁꯦ ꯑꯩꯗꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯒꯤ ꯌꯦꯡꯀꯥꯟꯁꯤꯗ ꯁꯨꯃꯥꯏꯅ ꯌꯦꯡꯅꯤꯡꯉꯤ ꯑꯗꯨꯒ ꯏꯟꯗꯤꯖꯤꯅꯁ ꯍꯥꯏ ꯀꯥꯟꯁꯤꯗ ꯇꯁꯦꯡꯅ ꯀ꯭ꯂꯤꯌꯔ ꯗꯦꯐꯤꯅꯦꯁꯟꯃꯛ ꯂꯩꯕꯗꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ UNꯒꯤ UNDRIPꯁꯨ ꯇꯧꯔꯤꯁꯤꯃꯛꯇ ꯑꯩ ꯃꯊꯪꯒꯤ ꯔꯥꯎꯟꯗ ꯄꯨꯊꯣꯛꯆꯒꯦ UNDRIPꯇ ꯍꯥꯏꯔꯤꯁꯤꯁꯨ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤ ꯀꯅꯥꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯈꯤꯇꯪ ꯚꯦꯛ ꯑꯣꯏꯕ ꯖꯒꯥ ꯌꯥꯝ ꯌꯥꯎꯔꯤ ꯃꯣꯏꯁꯨ ꯈꯪꯉꯤ ꯌꯥꯎꯋꯦ ꯑꯩꯁꯦ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯍꯥꯏ ꯀꯥꯟꯁꯨ ꯈꯤꯇꯪ ꯚꯦꯛ ꯑꯣꯏꯕ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯦ ꯐꯥꯎ ꯔꯥꯏꯠ ꯍꯥꯏꯕꯁꯨ ꯗꯤꯐꯥꯏꯟ ꯇꯧꯕ ꯍꯣꯠꯅꯕꯁꯨ ꯈꯤꯇꯪ ꯕ꯭ꯔꯦꯛ ꯑꯣꯏꯁꯦ ꯑꯗꯨꯅ ꯃꯣꯏꯅ ꯀꯩꯅꯣꯁꯤꯗ Universal Declaration of Human Rights, Universal Declaration of Rights of the Indigenous People, Universal Declaration haiba, Declaration of Universal Right haidi, Universal Right haidi siri sunga yaro leng yada poni haidi na, si haidi Universal Declaration moi su limitation khange ba, right hai kan sada amana urugam uru khen bus lakani, adana Universal Declaration haisi, Declaration of Universal haidi is koi haisi absolute oy ponum changi na, absolute in the day hadu mayam sini yana poni, ada si sain to mina si haidi poto, amala yadana, aina Indigenous people matang su ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯤꯅ ꯐꯤꯛꯁ ꯑꯣꯏꯅ ꯁꯣꯂꯤꯗ ꯑꯣꯏꯅ ꯁꯤꯁꯦ ꯂꯦꯡꯗꯕ ꯗꯦꯐꯤꯅꯦꯁꯟꯒ ꯍꯥꯏꯕꯗꯁꯨ ꯂꯥꯟꯕ ꯂꯥꯛꯀꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯏꯟꯗꯤꯖꯤꯅꯁ ꯇꯧꯕ ꯄꯣꯠꯁꯨ ꯌꯥꯍꯟꯕ ꯌꯥꯏ ꯌꯥꯍꯟꯒꯗꯕꯅꯤ ꯑꯗꯨꯒ ꯂꯦꯡꯗꯅ ꯂꯩꯕ ꯄꯣꯠꯁꯨ ꯅꯠꯇꯦ ꯏꯟꯗꯤꯖꯤꯅꯁ ꯁꯣꯁꯥꯏꯇꯤ ꯈꯨꯗꯤꯡꯃꯛꯁꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯂꯣꯏꯅ ꯑꯣꯜꯂꯛꯄ ꯀꯜꯆꯔꯗꯒꯤ ꯀꯔꯤꯒꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯥꯎꯠꯂꯨꯛ ꯍꯥꯏꯗꯤ ꯏꯟꯗꯁꯇ꯭ꯔꯤꯌꯦꯂꯥꯏꯖꯦꯁꯟ ꯂꯥꯛꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯅ ꯀꯩꯅꯣ ꯂꯥꯛꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯤꯖꯤꯇꯦꯜ ꯑꯦꯖ ꯂꯥꯛꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯑꯥꯎꯠꯂꯨꯛꯁꯨ ꯑꯣꯟꯗ ꯌꯥꯔꯣꯏꯕ ꯇꯞ ꯇꯞ ꯑꯣꯟꯁꯨ ꯑꯣꯜꯂꯤꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯈꯜꯂꯝꯕ ꯆꯍꯤꯁꯦ 90-50 ꯃꯃꯥꯡꯗ ꯈꯜꯂꯝꯕꯗꯨꯒ ꯍꯧꯖꯤꯛ ꯈꯜꯂꯝꯕꯁꯤꯒ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯔꯦ ꯑꯥꯎꯠꯂꯨꯛ ꯃꯌꯥꯝ ꯈꯦꯠꯅꯔꯤꯅ ꯇꯞ ꯑꯣꯜꯂꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯕꯜ ꯁꯣꯁꯥꯏꯇꯤ ꯑꯃ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛ ꯁꯣꯛꯅꯗꯕꯤꯗ ꯀꯃꯥꯏꯅ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯄꯨꯊꯣꯛꯄꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ Okay, thank you ꯑꯍꯃꯔꯥꯎꯒꯤꯗꯃꯛ ꯇꯥꯃꯣ ꯑꯣꯖꯥ ꯆꯤꯡꯂꯦꯟ ꯑꯝꯇꯪ ꯂꯥꯝꯇꯥꯏ ꯕ꯭ꯔꯦꯛꯀꯤ ꯃꯃꯥꯡꯗ ꯃꯇꯝꯁꯦ ꯈꯔ ꯊꯦꯡꯅ ꯍꯧꯈꯤꯕꯒ ꯑꯣꯖꯥ ꯆꯤꯡꯂꯦꯟ ꯑꯩ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ ꯃꯔꯨꯑꯣꯏꯅ ꯊꯝꯕꯤꯔꯛꯄꯁꯤꯡ ꯀꯔꯤꯁꯤꯡ ꯂꯩꯔꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯉꯁꯥꯏ ꯑꯣꯖꯥꯅ ꯊꯝꯕꯤꯈꯤꯕꯁꯦ ꯅꯥꯒꯥꯂꯦꯟꯗꯁꯨ NSF ꯃꯁꯥ ILP ꯆꯠꯅ ꯅꯥꯒꯥꯒꯤ
ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯑꯗꯒꯤ ꯄꯣꯄꯨꯂꯦꯁꯟꯁꯤ ꯃꯄꯥꯟꯗꯩ ꯆꯪꯉꯛꯄꯁꯤꯡꯁꯤꯅ ꯍꯦꯟꯈꯤꯗꯧꯔꯦ ꯍꯥꯏꯕꯒꯤ ꯑꯦꯄ꯭ꯔꯤꯍꯦꯟꯁꯟ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯦ ꯍꯥꯏꯕꯅꯤ ꯁꯣ ꯃꯥꯏꯒ꯭ꯔꯦꯁꯟ ꯋꯤꯊꯤꯟ ꯗ ꯀꯟꯇ꯭ꯔꯤ ꯑꯦꯟ ꯃꯥꯏꯒ꯭ꯔꯦꯁꯟ from outside the country ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯂꯥꯛꯀꯥꯟꯗ ꯑꯣꯖꯥ ꯃꯅꯤꯄꯨꯔ ꯏꯚꯟ ꯃꯤꯖꯣꯔꯥꯝ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯔꯤꯒꯤ ꯑꯁ꯭ꯋꯥꯏꯒꯤ ꯀꯟꯐ꯭ꯂꯤꯛꯁꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯟꯔꯦꯁꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯤꯖꯣꯔꯥꯝꯗ ꯃꯅꯤꯄꯨꯔꯗ ꯆꯪꯁꯤꯜꯂꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯑꯃꯨꯛ ꯅꯥꯒꯥꯂꯦꯟ ꯑꯃꯨꯛ ꯃꯤꯖꯣꯔꯥꯝꯒ ꯃꯅꯤꯄꯨꯔꯒ ꯆꯥꯡꯗꯝꯅꯕꯗꯗꯤ ꯈꯔ ꯁꯥꯐꯔꯝꯗꯧ ꯃꯥꯜꯂꯦ ꯁꯣ ꯃꯥꯏꯒ꯭ꯔꯦꯁꯟ from outside the country ꯍꯥꯏ ꯀꯥꯟꯗ ꯌꯦꯁ ꯃꯥꯏꯒ꯭ꯔꯦꯁꯟ from within the country ꯍꯥꯏ ꯀꯥꯟꯗ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇꯒꯤ ꯆꯪꯁꯤꯜꯂꯛꯄ ꯑꯣꯖꯥꯅ ꯊꯝꯕꯤꯌꯨ ꯉꯁꯥꯏ ILPꯒꯤ ꯀꯔꯤꯒꯤ ꯋꯥꯐꯝ ꯑꯃ ꯂꯩꯔꯦꯀꯣ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯅ ꯂꯩꯔꯤꯕ ꯑꯦꯛꯖꯤꯁꯇꯤꯡ ꯂꯣꯁꯤꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯔꯤꯕ ꯁꯤꯒꯨꯝꯕ ꯂꯣꯁꯤꯅ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯌꯦꯜꯂꯣ ꯐꯨꯔꯨꯞ ꯍꯥꯏꯇꯥꯔꯦ ꯌꯦꯜꯂꯣ ꯃꯤꯁꯤꯡꯁꯤꯒꯤ ꯔꯥꯏꯠꯁ ꯄꯤꯔꯤꯕ ꯄ꯭ꯔꯣꯇꯦꯛꯁꯟꯁꯤ ꯉꯥꯛꯂꯧ ꯄꯤꯔꯤꯕꯁꯤ ꯃꯁ꯭ꯋꯥꯏꯁꯤ ꯏꯅꯞ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯊꯣꯛꯂꯛꯄ꯭ꯔꯥ ꯁꯤꯅꯤ ꯑꯗꯨꯅꯤ ꯍꯣꯏ ꯑꯗꯨꯁꯨ ꯌꯥꯝ ꯇꯉꯥꯏ ꯐꯗꯕꯅꯤꯀꯣ ꯑꯗꯨꯕꯨ ꯆꯨꯝꯅꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯔꯒ ꯐꯪꯁꯟ ꯑꯩꯈꯣꯏ ꯇꯧꯔꯒ ꯂꯦꯞꯇꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯑꯗꯨꯝ ꯍꯥꯏꯔꯁꯤꯀꯣ ꯍꯣꯏ ꯂꯣꯟꯁꯦ ꯍꯣꯏ ꯃꯗꯨ ꯈꯛꯇ ꯀꯟꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯌꯥꯝꯅ ꯂꯨꯔꯛꯏꯗꯤ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯇ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯐꯨꯔꯨꯞ ꯑꯃꯠꯇꯅ ꯃꯥꯒꯤ ꯁꯛꯇꯝꯁꯦ ꯀꯟꯕ ꯉꯝꯃꯣꯏ ꯑꯣꯀꯦ ꯁꯦ ꯄꯨꯛꯂꯤꯁꯦ ꯑꯣꯖꯥ ꯄꯨꯛꯂꯤꯁꯦ ꯄꯨꯂꯤꯗꯨꯅ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯦꯀꯣ ꯄꯨꯂꯤꯗꯨꯒꯤ ꯃꯊꯛꯇꯨꯗ ꯉꯁꯤ ꯑꯩꯅ ꯁꯦꯠꯂꯤꯕ ꯆꯥꯔꯤꯕ ꯊꯛꯏꯕ ꯑꯗꯒꯤ ꯈꯜꯂꯤꯕ ꯋꯥꯈꯜꯐꯥꯎꯗ ꯏꯝꯄꯣꯔꯠ ꯇꯧꯔꯛꯏꯅꯦꯕ ꯅꯣꯠ ꯑꯣꯟꯂꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟꯒꯤ ꯃꯇꯝꯁꯤꯗꯗꯤ ꯄꯣꯠ ꯈꯛꯇ ꯅꯠꯇꯦꯕ ꯃꯣꯏꯅ ꯒ꯭ꯂꯣꯕꯦꯂꯥꯏꯖ ꯇꯧꯔꯛꯏ ꯁꯥꯔꯚꯤꯁ ꯈꯛꯇ ꯅꯠꯇꯦꯕ ꯒ꯭ꯂꯣꯕꯦꯂꯥꯏꯖ ꯇꯧꯔꯛꯏꯁꯦ ꯑꯩꯅ ꯑꯩ ꯀꯔꯤ ꯈꯟꯅꯤ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯤ ꯀꯔꯝꯕ ꯂꯣꯟ ꯃꯩꯇꯩꯂꯣꯟ ꯉꯥꯡꯕ ꯃꯇꯝꯗ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯋꯥꯁꯤ ꯉꯥꯡꯅꯤ BBC ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯗ ꯄꯥꯎ ꯄꯥꯕ ꯃꯇꯝꯗ BBCꯗꯧꯅ ꯄꯥꯔꯛꯏꯁꯦ ꯃꯩꯇꯩꯂꯣꯟꯁꯤ ꯐꯥꯎꯗ ꯈꯤꯇꯪ ꯍꯥꯞꯄꯛꯏꯅꯤꯗꯅ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯂꯣꯟꯒꯁꯤ ꯂꯩꯗꯅꯀꯣ ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡꯒꯤ ꯇꯧꯔꯤꯕ ꯕꯥꯔꯗꯦ ꯇꯧꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯃꯥꯟꯅꯔꯝꯒꯅꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯁꯨ ꯇꯧꯔꯝꯒꯅꯤ ꯅꯪꯒꯤ ꯑꯩꯈꯣꯏ ꯃꯣꯔꯦꯗꯁꯨ ꯇꯧꯔꯝꯅꯤ ꯎꯈ꯭ꯔꯨꯜꯗꯁꯨ ꯇꯧꯔꯝꯅꯤ ꯃꯥꯟꯅꯕ ꯃꯑꯣꯡ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯧꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯦꯁꯇꯔꯅꯥꯏꯖꯦꯁꯟ ꯑꯗꯩ ꯀꯣꯔꯤꯌꯥꯅꯥꯏꯖꯦꯁꯟ ꯑꯗꯩ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟ ꯑꯗꯩ ꯑꯃꯦꯔꯤꯀꯥꯅꯥꯏꯖꯦꯁꯟ ꯁꯤꯁꯨ ꯂꯦꯞꯇꯅ ꯇꯧꯁꯤꯜꯂꯛꯄ ꯑꯃꯔꯣꯝꯗ ꯑꯥꯏꯗꯦꯟꯇꯤꯇꯤꯒꯤ ꯃꯥꯒꯤ ꯋꯥꯍꯩꯁꯤꯁꯨ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄ ꯑꯗꯣ ꯑꯅꯤꯁꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯥꯏꯁꯤ ꯁꯤ ꯀ꯭ꯋꯦꯁꯟ ꯑꯃꯅꯦ ꯍꯥꯏꯗꯤ ꯏꯁꯥꯗꯨ ꯉꯁꯥꯏꯒꯤ ꯀꯣꯠ ꯂꯤꯠꯂꯕ ꯇꯥꯏ ꯄꯨꯜꯂꯕ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯟꯗꯦꯗ ꯑꯣꯏꯕ ꯃꯥꯒꯤ ꯈꯣꯡꯎꯞ ꯎꯞꯇꯅ ꯑꯗꯒꯤ ꯕ꯭ꯔꯥꯟꯗꯦꯗ ꯑꯣꯏꯕ ꯀꯥꯔ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯌꯨꯝꯗꯨꯅ ꯉꯁꯥꯏꯒꯤ ꯃꯄꯥꯟꯒꯤ ꯗꯤꯖꯥꯏꯟ ꯃꯈꯟ ꯃꯈꯟ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯍꯤꯡꯕꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯒꯤ ꯑꯩꯒꯤ ꯆꯠꯅꯔꯤꯕ ꯃꯥꯒꯤ ꯄꯨꯟꯁꯤꯔꯣꯟ ꯈꯨꯟꯅꯥꯏꯔꯣꯟ ꯄꯨꯝꯅꯃꯛꯁꯤꯅ ꯉꯁꯥꯏꯒꯤ ꯋꯦꯁꯇꯔꯟꯒꯤ ꯃꯇꯧ ꯑꯗꯒꯤ ꯆꯥꯎꯈꯠꯄ ꯂꯝꯁꯤꯡꯒꯤ ꯃꯇꯧ ꯇꯝꯃꯀꯥꯟꯗ ꯑꯩꯒꯤ ꯆꯤꯟꯗ ꯑꯥꯏꯗꯦꯟꯇꯤꯇꯤ ꯈꯛ ꯍꯥꯏꯕꯗꯨꯅꯗꯤ ꯌꯥꯗꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯌꯦꯡꯁꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯅ ꯑꯩꯅ ꯑꯃ ꯍꯥꯏꯖꯩ ꯑꯩꯈꯣꯏꯒꯤ 1996ꯗ ꯑꯩꯈꯣꯏ ꯁꯦꯃꯤꯅꯥꯔ ꯑꯃ ꯍꯥꯌꯔ ꯏꯗꯨꯀꯦꯁꯟꯒꯤ ꯃꯇꯥꯡꯗ ꯁꯦꯃꯤꯅꯥꯔ ꯑꯃ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯍꯦꯛ ꯃꯌꯣꯟꯁꯤꯗ ꯇꯧꯋꯦꯕ ꯃꯗꯨꯗ ꯑꯩꯁꯨ ꯄꯦꯄꯔ ꯑꯃ ꯄ꯭ꯔꯖꯦꯟ ꯇꯧꯋꯦ ꯑꯗꯣ ꯄꯦꯄꯔꯁꯤꯒꯤ ꯃꯃꯤꯡꯁꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟ ꯑꯦꯟ ꯏꯠꯁ ꯏꯝꯄꯦꯛ ꯃꯇꯝꯁꯤꯗ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟꯒꯤ ꯏꯝꯄꯦꯛꯁꯦ ꯍꯧꯔꯦꯕ ꯍꯧꯕ ꯍꯥꯏꯗꯤ ꯌꯥꯝ ꯐꯖꯅ ꯉꯥꯡꯅꯕꯁꯦ ꯍꯧꯔꯦ ꯗꯤꯕꯦꯠꯁꯦ ꯍꯧꯔꯦ ꯑꯗꯨꯗ ꯑꯩꯅ ꯑꯃ ꯁꯤꯟꯅꯩ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟ ꯌꯨꯅꯥꯏꯠꯁ ꯃꯥꯔꯀꯦꯠ ꯕꯠ ꯗꯤꯚꯥꯏꯠꯁ ꯄꯤꯄꯜ ꯍꯥꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯅꯪꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯛ ꯑꯃꯅ ꯅꯪꯒꯤ ꯇꯤꯄꯥꯏꯃꯨꯛꯇ ꯂꯩꯕ ꯅꯪꯒꯤ ꯅꯆꯤꯟ ꯏꯅꯥꯎ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯃꯔꯤ ꯃꯇꯥ ꯅꯪꯒꯤ ꯃꯔꯤꯗꯣ ꯃꯗꯨꯒ ꯁꯝꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯅꯪ ꯊꯥ 2 ꯆꯪꯉꯦꯕ ꯋꯦꯔꯦꯁ ꯅꯪ ꯅꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜ ꯃꯇꯝꯗ ꯁ꯭ꯃꯥꯔꯠꯐꯣꯟ ꯂꯩꯇꯦꯕ ꯑꯗꯨ ꯃꯦꯁꯦꯖꯗꯤ ꯆꯠꯅꯔꯦ ꯅꯪꯒꯤ ꯅꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯪꯒꯤ ꯃꯣꯕꯥꯏꯜꯗꯣ ꯑꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯅꯪꯅ ꯆꯤꯀꯥꯒꯣꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯆꯞ ꯃꯥꯟꯅꯅ ꯄꯥꯏꯕ ꯃꯤ ꯑꯃꯒꯗꯤ ꯅꯪ ꯋꯤꯊꯤꯟ ꯁꯦꯀꯦꯟ ꯐ꯭ꯔꯦꯟ ꯑꯣꯏꯕ ꯉꯝꯃꯦꯕ ꯆꯦꯇꯤꯡ ꯇꯧꯕ ꯌꯥꯏꯕ ꯑꯗꯨꯅ ꯅꯪꯒꯤ ꯃꯔꯨꯞꯁꯦ ꯅꯪꯒꯤ ꯑꯔꯩꯕꯅ ꯃꯔꯨꯞ ꯑꯣꯏꯔꯛꯑꯦ ꯑꯗꯨꯒ ꯂꯩꯇꯕꯗꯨꯒ ꯅꯪꯒꯗꯤ ꯏꯚꯟ ꯅꯪꯒꯤ ꯃꯔꯤ ꯊꯣꯛꯑꯐꯥꯎꯗ ꯅꯪꯒꯤ ꯏꯊꯅꯤꯛ ꯑꯗꯨꯅ ꯑꯣꯏꯔꯐꯥꯎꯗ ꯅꯪꯒꯤ ꯃꯔꯤ ꯑꯣꯏꯔꯐꯥꯎ ꯂꯥꯞꯊꯣꯛꯅꯔꯛꯑꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯁ꯭ꯇꯦꯇꯁ ꯁꯤꯝꯕꯣꯜꯒ ꯍꯥꯏꯔꯛꯏꯁꯦ ꯁꯝꯅ ꯍꯥꯏꯔ ꯑꯁ ꯃꯥꯒꯤ ꯌꯨꯝꯗꯨꯗꯤ ꯃꯊꯣꯟ 5ꯅꯤꯍꯦ ꯀꯥꯏꯅ ꯃꯃꯤꯡꯁꯦ ꯃꯥꯒꯤ ꯐꯨꯔꯨꯞꯀꯤ ꯑꯣꯏꯅꯒ ꯍꯥꯏꯗꯕ ꯑꯁ ꯃꯗꯨꯗꯤ ꯑꯗꯨ ꯀꯥꯔ ꯇꯣꯡꯗꯨ ꯅꯠꯇ꯭ꯔꯣ ꯑꯁ ꯀꯥꯔ ꯂꯥꯛ 50 ꯄꯤꯕ ꯀꯔꯣꯔ ꯑꯃ ꯄꯤꯕ ꯇꯣꯡꯗꯨ ꯅꯠꯇ꯭ꯔꯣ ꯀ ꯍꯥꯏꯕ ꯃꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯁ꯭ꯇꯦꯇꯁ ꯀꯩꯅꯣ ꯀꯥꯏꯁꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯣꯜꯂꯛꯏꯕ ꯉꯁꯥꯏꯒꯤ ꯑꯍꯣꯡꯕ ꯃꯌꯥꯝ ꯃꯇꯧ ꯇꯝꯕꯒꯤ ꯄꯨꯁꯜꯂꯛꯄ ꯃꯌꯥꯝꯁꯤꯅ ꯂꯣꯏꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯍꯠꯅ ꯂꯩꯔꯕ ꯃꯇꯝꯁꯤꯗ ꯆꯨꯝꯅꯒꯤ ꯄꯤ ꯀꯥꯝꯕꯗꯧꯅ ꯑꯩꯈꯣꯏꯅ ꯑꯥꯏꯗꯦꯟꯇꯤꯇꯤ ꯍꯥꯏꯔꯒꯁꯨ ꯌꯥꯗꯦꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜ ꯀꯞ ꯑꯐ꯭ꯔꯤꯀꯥꯗ ꯇꯧꯈꯤꯕ ꯋꯥꯔꯜ ꯀꯞꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯥꯡꯈꯤꯕ ꯃꯈꯣꯟꯁꯦ ꯀꯩꯅ ꯑꯣꯏꯍꯟꯈꯤꯒꯦꯕꯨ ꯑꯩꯈꯣꯏ ꯕꯣꯜ ꯁꯥꯟꯅꯕꯒꯤ ꯈꯨꯕꯥꯛ ꯈꯨꯕꯩ ꯃꯈꯣꯟꯗꯨ ꯅꯠꯇꯦꯕ ꯃꯤꯌꯥꯝꯅ ꯂꯥꯡꯕꯒꯤ ꯃꯈꯣꯟ ꯅꯠꯇꯦꯕ ꯃꯈꯣꯏꯒꯤ ꯕꯦꯟ ꯑꯃ ꯈꯣꯡꯉꯤꯗꯅ ꯕꯦꯟꯗꯨꯒꯤ ꯃꯃꯤꯡꯁꯦ ꯚꯨꯚꯨꯖꯦꯂꯥ ꯀꯧꯋꯦꯕ ꯃꯁꯤ ꯈꯣꯡꯕꯁꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯄꯦꯅꯥ ꯍꯥꯏꯔꯁꯤꯀꯣ ꯃꯁꯤ ꯈꯣꯡꯕꯁꯤꯗꯩꯗ ꯃꯁꯤ ꯑꯌꯥꯕꯁꯤ ꯈꯟꯅꯔꯛꯄ ꯃꯇꯝꯁꯤꯗ ꯃꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁꯀꯤ ꯑꯣꯏꯖꯕ ꯑꯐ꯭ꯔꯤꯀꯥꯒꯤ ꯏꯟꯗꯤꯖꯤꯅꯁꯀꯤ ꯑꯣꯏꯖꯕ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯄꯣꯠꯅꯤꯅ ꯃꯁꯤꯃꯗꯤ ꯁꯤꯖꯤꯟꯅꯕ ꯌꯥꯍꯜꯂꯁꯤ ꯍꯥꯏꯗꯅ ꯑꯌꯥꯕ ꯄꯤꯗꯅ ꯈꯣꯟꯈ꯭ꯔꯤꯅꯦꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁꯀꯤ ꯑꯣꯏꯕ ꯇ꯭ꯌꯨꯟ ꯍꯥꯏꯇꯥꯔꯦ ꯁꯥꯎꯟ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏ ꯑꯣꯏꯖꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯪꯈꯤ ꯑꯣ ꯑꯐ꯭ꯔꯤꯀꯥꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤ ꯐꯨꯠꯕꯣꯜ ꯇꯧꯕ ꯃꯇꯝꯁꯤꯗ ꯁꯤꯗ ꯈꯣꯡꯉꯤꯕ ꯚꯨꯚꯨꯖꯦꯂꯥꯁꯤꯗꯤ ꯃꯈꯣꯏꯒꯤꯅꯤꯅꯦꯅ ꯑꯩꯈꯣꯏꯅ ꯈꯜꯂꯦꯕ ꯑꯗꯨꯒ
ꯃꯗꯨꯒꯤ ꯚꯨꯚꯨꯖꯦꯂꯥꯗꯨꯒꯤ ꯆꯪꯍꯜꯂꯀꯥꯟꯗ ꯈꯨꯠꯇ ꯄꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯚꯨꯚꯨꯖꯦꯂꯥꯁꯤ ꯀꯅꯥꯅ ꯁꯥꯔꯝꯕꯅꯣ ꯍꯥꯏꯔꯀꯥꯟꯗꯗꯤ ꯆꯩꯅꯥꯒꯤ ꯐꯦꯛꯇꯔꯤ ꯃꯉꯥꯅ ꯁꯥꯕ ꯑꯣꯏ ꯂꯩꯔꯝꯃꯦ ꯃꯦꯗ ꯏꯟ ꯆꯩꯅꯥ ꯂꯣꯏ ꯊꯥꯔꯝꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯚꯒꯕꯥꯟꯗ ꯈꯣꯏꯔꯝꯃꯨꯕ ꯅꯠꯇ꯭ꯔꯒꯅ ꯖꯤꯁꯨꯗ ꯈꯣꯏꯔꯝꯃꯨꯕ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯝꯗ ꯑꯩꯈꯣꯏꯅ ꯇꯦꯝꯄꯜꯗ ꯆꯪꯉ ꯈꯣꯏꯔꯝꯕ ꯃꯇꯝꯗ ꯈ꯭ꯋꯥꯏ ꯃꯈꯥꯗꯨꯗ ꯄꯤꯁꯛ ꯄꯤꯛꯅ ꯃꯦꯗ ꯏꯟ ꯆꯩꯅꯥ ꯊꯥꯔꯝꯕꯗꯣ ꯍꯥꯏꯗꯤ ꯏꯚꯟ ꯒꯣꯗꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯦꯗ ꯏꯟ ꯆꯩꯅꯥꯅ ꯑꯌꯥꯝꯕꯅꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯑꯩꯅ ꯈꯣꯡꯉꯤꯕ ꯚꯨꯚꯨꯖꯦꯂꯥ ꯏꯟꯗꯤꯖꯤꯅꯁꯀꯤ ꯚꯨꯚꯨꯖꯦꯂꯥ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯕꯦꯟꯗꯣ ꯑꯗꯨꯒꯤ ꯁꯥꯕꯗꯨꯗꯤ ꯆꯩꯅꯥꯅ ꯁꯥꯔꯝꯃꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯔꯤꯗꯤ ꯃꯥꯒꯤ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯐꯨꯔꯨꯞꯀꯤ ꯑꯣꯏꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯦꯜꯍꯧ ꯐꯨꯔꯨꯞꯀꯤ ꯑꯣꯏꯖꯕ ꯁꯤ ꯈꯟꯒꯦ ꯍꯥꯏꯇꯥꯔꯕꯗꯤ ꯄꯣꯠꯊꯣꯛꯁꯤ ꯌꯥꯎꯔꯛꯇ꯭ꯔꯒꯗꯤ ꯄꯣꯠꯊꯣꯛꯅ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯄꯨꯝꯅꯃꯛꯇꯨꯅ ꯂꯣꯏꯅꯃꯛꯁꯨ ꯑꯣꯏꯁꯤꯜꯂꯛ ꯇꯥꯔꯒꯗꯤ ꯋꯥꯍꯩ ꯑꯣꯏꯅ ꯂꯩꯍꯧꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯀꯣ ꯍꯣꯏ ꯐꯪꯁꯟꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯁꯤꯡ ꯄꯥꯂꯣꯟ ꯀꯥꯏꯅ ꯇꯧꯕꯗꯣ ꯇꯥꯈꯤꯗꯣꯏꯅꯤ ꯑꯗꯨꯋꯥꯏꯗꯨꯗꯅꯤ ꯑꯩꯅ ꯉꯁꯥꯏ ꯅꯥꯒꯥꯂꯦꯟꯒꯤ ꯑꯃ ꯄꯨꯁꯤꯟꯕ ꯃꯇꯝꯗ ꯅꯥꯒꯥꯂꯦꯟꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯇꯝꯗꯨꯗ ꯅꯤꯐ꯭ꯌꯨꯔꯥꯏꯅ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯃꯥꯅ ꯍꯥꯏꯈꯤꯕꯁꯤ ꯑꯩꯈꯣꯏ ꯑꯜꯄꯤ ꯂꯩꯔꯦ ꯄ꯭ꯔꯣꯇꯦꯛꯁꯟ ꯃꯌꯥꯝꯁꯨ ꯂꯩꯔꯦ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯒꯤꯗꯃꯛꯇ ꯊꯋꯥꯏ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯔꯤꯕ ꯅꯥꯒꯥꯒꯤ ꯅꯨꯡꯁꯤꯔꯕ ꯅꯍꯥꯔꯣꯜꯁꯤꯡ ꯇꯨꯡꯒꯤ ꯈꯜꯂꯤꯕ ꯅꯈꯣꯏꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯥꯔꯠ ꯐꯣꯟ ꯄꯥꯏꯔꯦ ꯑꯣꯏ ꯊꯪꯕ ꯈꯨꯠꯇꯨꯅ ꯒꯤꯇꯔ ꯑꯃ ꯄꯥꯏꯔꯦ ꯑꯗꯨꯒ ꯅꯁꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯒꯤ ꯋꯥꯈꯜꯁꯤ ꯈꯟꯗꯅ ꯅꯈꯣꯏꯅ ꯉꯥꯎꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯃꯥꯏꯒ꯭ꯔꯦꯟꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯈꯨꯠꯁꯨ ꯊꯥꯡ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖꯧ ꯌꯣꯝꯄꯥꯛ ꯄꯨꯝꯅꯃꯛꯁꯤ ꯄꯥꯏꯗꯅ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡ ꯄꯨꯝꯅꯃꯛꯁꯤꯗ ꯆꯪꯗꯅ ꯗꯦꯕꯂꯞꯃꯦꯟꯒꯤ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝꯁꯤꯗ ꯂꯣꯏꯅ ꯆꯪꯍꯟꯈ꯭ꯔꯦ ꯑꯗꯨꯅ ꯍꯞꯇꯥ ꯑꯃꯒꯤ ꯑꯥꯏꯄꯤꯒꯤ ꯏꯁꯨ ꯇꯧꯈꯤꯕꯗꯣ ꯏꯔꯣꯏꯕꯗ ꯃꯣꯏ ꯀꯔꯤꯗ ꯊꯣꯔꯛꯀꯦꯕꯨ ꯑꯉꯥꯡ ꯑꯃ ꯄꯨꯔ ꯊꯣꯔꯛꯑꯦꯕ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯃ ꯄꯨꯔꯒ ꯊꯣꯔꯛꯏꯗꯤ ꯍꯥꯏꯗꯤ ꯌꯨꯝ ꯄꯥꯟꯁꯤꯟꯈ꯭ꯔꯦ ꯑꯗꯩ ꯌꯨꯝ ꯄꯥꯟꯁꯤꯜꯂ ꯃꯇꯨꯡꯗꯩꯗꯤ ꯂꯣꯀꯦꯜꯒꯤ ꯃꯤ ꯂꯧꯁꯤꯟꯈ꯭ꯔꯦ ꯑꯗꯩꯗꯤ ꯑꯉꯥꯡꯗꯨꯕꯨꯛꯇ ꯃꯃꯤꯡ ꯊꯣꯡꯕꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯇꯅ ꯏꯔꯣꯏꯕꯗꯗꯤ ꯉꯁꯥꯏꯒꯤ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡ ꯄꯨꯝꯅꯃꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕ ꯁꯤꯟꯃꯤ ꯄꯨꯝꯅꯃꯛꯅ ꯃꯄꯥꯟꯗꯒꯤ ꯆꯪꯕꯁꯤꯡꯁꯤꯅ ꯗꯣꯃꯤꯅꯦꯠ ꯇꯧꯁꯤꯟꯈ꯭ꯔꯦ ꯑꯗꯨꯅ ꯅꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯎꯅ ꯃꯥꯅ ꯍꯥꯏꯈꯤꯕꯁꯦ ꯋꯥꯔꯅꯤꯡ ꯐꯖꯕ ꯋꯥꯐꯝꯅꯤ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯈꯣꯏꯅ ꯈꯣꯜꯂꯥꯎ ꯂꯥꯎꯕꯒꯤ ꯀꯜꯆꯔ ꯇꯧꯔꯤꯉꯩꯗ ꯋꯥ ꯀꯜꯆꯔꯗꯨꯗꯤ ꯃꯤꯅ ꯍꯦꯟꯖꯜꯂꯛꯄꯅꯤꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯥꯏꯒ꯭ꯔꯦꯟꯒꯤ ꯌꯥꯝ ꯁꯥꯊꯤꯕ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏꯅ ꯆꯠꯂꯨꯔꯁꯨ ꯇꯧꯅꯤ ꯑꯩꯈꯣꯏꯅ ꯗꯤꯜꯂꯤ ꯆꯠꯂꯨꯔꯁꯨ ꯑꯃ ꯆꯠꯂꯨꯔꯁꯨ ꯂꯩꯔꯁꯨ ꯇꯧꯅꯤꯗꯤ ꯑꯩꯈꯣꯏ ꯃꯇꯝꯁꯦ ꯌꯥꯝ ꯄꯥꯝꯃꯨꯅꯦꯕ ꯃꯇꯝ ꯌꯥꯝ ꯄꯥꯝꯃꯨꯅꯤ ꯋꯥꯟꯁ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯐꯝꯕꯕꯨ ꯆꯟꯈ꯭ꯔꯒꯗꯤ ꯍꯤꯞꯄ ꯆꯠꯂꯦ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯗꯤ ꯁꯔꯚꯥꯏꯚꯤꯡꯒꯤ ꯑꯣꯏꯅ ꯂꯥꯛꯄꯁꯨ ꯌꯥꯎꯔꯤꯅꯦꯕ ꯑꯩꯈꯣꯏꯗꯤ ꯑꯦꯖꯨꯀꯦꯁꯟꯒꯤ ꯆꯠꯄꯅꯤꯀꯣ ꯁꯤꯗꯕꯨ ꯑꯩꯈꯣꯏ ꯑꯥꯗ ꯃꯐꯝꯗꯨꯗ ꯂꯩꯕꯗ ꯑꯩ ꯁꯤꯗ ꯑꯣꯏꯔꯒꯗꯤ ꯍꯤꯡꯕꯨ ꯍꯤꯡꯉꯗꯤ ꯀꯣꯏꯅ ꯆꯪꯉꯛꯏꯕ ꯃꯌꯥꯝꯁꯤꯅ ꯉꯁꯥꯏꯒꯤ ꯐꯖꯅ ꯍꯤꯡꯐꯝ ꯂꯩꯔꯀꯥꯟꯗ ꯃꯥꯅ ꯊꯣꯛꯅꯤꯡꯕ ꯍꯥꯏꯁꯤꯗꯤ ꯑꯣꯏꯔꯛꯇꯦꯕꯀꯣ ꯑꯗꯨꯅ ꯃꯗꯥꯏꯗꯨꯗꯁꯨ ꯑꯩꯈꯣꯏꯒꯤ ꯈꯟꯅꯕꯒꯤ ꯃꯊꯧꯒ ꯇꯥꯔꯛꯏꯁꯦ ꯑꯗꯨꯁꯨꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯋꯥꯔꯛ ꯀꯜꯆꯔ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯩꯈꯣꯏ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯅ ꯍꯣꯠꯅꯕ ꯑꯗꯨꯒ ꯃꯥꯒꯤ ꯏꯁꯥꯒꯤ ꯄꯣꯠꯊꯣꯛꯇ ꯏꯈꯣꯡꯅ ꯊꯣꯡꯅ ꯂꯦꯞꯆꯕ ꯉꯝꯅꯅꯕ ꯃꯤꯄꯥꯟ ꯇꯥꯡꯗꯅꯕ ꯍꯣꯠꯅꯕꯁꯤꯁꯨ ꯑꯩꯈꯣꯏ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯑꯩꯈꯣꯏꯒꯤ ꯀꯟꯅꯅꯕꯒꯤ ꯑꯗꯨꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯐꯝ ꯊꯣꯛꯑꯦꯕ ꯁꯣ ꯑꯗꯨꯋꯥꯏꯗꯨꯗ ꯑꯝꯇꯪ ꯍꯥꯏꯖꯧꯒꯦ ꯑꯩꯈꯣꯏꯅ ꯂꯧꯕꯨꯛ ꯀꯟꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯣꯡꯖꯩ ꯆꯪꯁꯤꯜꯂꯒ ꯂꯧꯕꯨꯛꯇꯤ ꯀꯜꯍꯧꯔꯒ ꯑꯩꯈꯣꯏ ꯂꯧꯃꯤꯗꯨ ꯀꯟꯕ ꯉꯝꯗ꯭ꯔꯒꯗꯤ ꯂꯧꯕꯨꯛ ꯎꯔꯣꯏꯕ ꯋꯥꯍꯟꯊꯣꯛ ꯂꯩꯇꯦ ꯍꯥꯏꯕꯅꯤ ꯑꯣꯖꯥ ꯆꯤꯂꯟ ꯊꯝꯕꯤꯔꯤ